Tamil Nadu tungan mafam da leiba Manipuri sing train da puthorkraba matungda ngasi nungthil pung 12 mintrang adwaida Juribam railway station da thungkhre makoi ne hek thunglabaga train da kumtha andabida makoi sing asi train da dumak thamlaba matungda district wise da amam da koina kauthokuna screening tawraba matungda hojik fawbagi wena ukhul district ki screening tawba loikhre makoi sing adu punna bus tarukta ukhul gidamak Juribam thadokre Hauji Senapati district ki miyoi sing screening tawi thabak kan chathari nakal amarom da screening tawba si matam kuina changi haibagi pausu train manung tongliba miyoi singna phongdok narakli maruaina ukrul gi bus taruk ki screening tawba loikhiba sida charakna pung amaga minute kunlom changi haire aduga Juribam district ki SP M movie ki miyang makhada screening tawbagi thabak asi security ki akan ba section thorang marakta yam ningthina chathari medical staff singsu lepa leitana screening sing ase ningthina tawri haibagi paulere hiramasi matangda impact news ki jury correspondent hijam Bikramjit ka wari sabagi tanja lojage Bikramjit hauji mak Juribam railway station da karamba mawongda screening tawbagi thabak chathari bagi haibadu thambiyo Hojik phawbagi oina Ukhul district amre Senapati district screening tawba loidana makoi mapuki district damak Juribam thadokare walhoriba district singsu screening tawdana makoi mapuki district damak Juribam thadolagani District Administration Jilbam ki Michael de Gasum Mafam Basida Basing Yamla police personnel kia Sinaduna akan basaking throng kia locally Loinana Janadiki Lakliba Miyo Singa Sina Jilbam Hek Thumba Dr. Tarunan Bachingba medical team time toys Sinaduna Mafam Basida screening Tauri Loinana All Jilbam United Club Association Azuka Jiri Development Organization JDO Amadi Indian Red Cross Society ki volunteer sing Sinaduna Maikogi Michael de Gasu Pangbaya Mateng Pangli Juribam railway station dagi makhataba update sing matang pirakigani hojik fawgi onadi screening tawbada ningthina matam changlabu changna chathari haibagi pau phangli hojik onadi ki my person El Kabigorona from Juriba I Kitamayum Premchan Impact News Info Iskin pagkupiro, aduga. Nikin mo pabira ka, mapana, kami ko mas pinabalik diri. Tiket ama PDE, duga agi kotezu, naman nam mo na sin naman nam bas tong biyaran hai apa ji bas ngai. Bas tiket lo bagi. Bas tong bagi mayam tong na ri hojik. Rasigi screening tawba du sarana pung taru makharam dasma adu ada pungol basangi nakal amba omda yamna phajaba kanglon amada Tamil Nadu gi red zone district singda laiba miyoi sing adu akhanaba bogi singda porli hariba bogi sing adu di S3 amadi S18 ni hariba bogi ani sida porli miyoi sing asi tongana akhanana makhoi oiba screening tawdana government gi laiba quarantine center singda thamnaba pukhi in penis kedam miyamna parumjariba Hijam Bikramjit Jilbam district